Manipurda punna khundaminariba furupsingi marakta Maitai furupta atamnana mafam kharada changba yaroi haiduna kihan khanganduna warning pirakliba Itlf ase Unlawful organization ni Haina Manipur Leingakna Laothokpiyu Haina RPI Adwalegi National Secretary Maheshwar Thounaojamna phongdokre wafam ase Elite Trophy kongba uchekon khunongna sinduna First 5A Site ET Men's Open Football Tournament loisinbagi kongba uchekon khunau da leiba Reso Ground da pangthokiba thoramda phongdokhibani thoram aduda Maheshwar Thounaojamna makha tana hai Manipur ase hauzik tangdu leitaba landam ama oiba natri Manipur da chalaikhiba President rule gi matam loiduna anauba miyamgi oiba Leingak ama lakba amasung Leingak asina landam asigi chawkhat tawrangi thabak thoram kaya leptana paikhatliba ase tasengna harauba fawi Adumapu chahi ahumrom tholakhiba irang ase waroisin ama puraknaba Leingak amasung pumnamakna hotnaringai jerak asida Itlf koba lup amana hotnariba pumnamak ase manghannaba Manipurda khundaminariba furupsingi maraktagi Maitai khaktabu atamnana mafam kharada changlakpa yaroi haiduna warning tawrakliba asidi laibak thibani masida Manipurda leiriba Leingak asina makhatana irang ase amuk thoktanaba asingumba akanba wafam thamliba Itlf kumba lup ase Unlawful organization ni Haina Laothokpiyu haiki. Ako Manipur City tanggol ita natri rangahan amuk popular government se yam pai yam chakotari development onda ang chansali haigi ko mas media da yam urba yam nungai ba ko pahita du sida ako ne yam nuai jade ko malai ba Manipur City pagi jati gi media gi nagagi kuki gi adu gi am sakta dina ako Manipur samta ba jaga am chungni yate mako lagadi Unjangnya boleh kaya dengan warning dia pengse. Sih mesti, macam tu sih matang sudah yang mana kerana kita yang hari betul dah. Itlf saya bawa organisasi, ukir itu tangi mana tu dah. Aku ini yang na Unlawful organisasi ni na hari. Macam orang program canggih mana kita yang hari betul dah. Organisasi sana. Aku Manipur dah, lain aku ini, macam terus sih. Canggih orang jaga dan canggih aku sih Manipur dah. Infada ini apa ini jati apa? Kenapa tu boleh terus sih? Aduh. Jaga kerja ni, Itlf kau organisasi sini aku macam menyawai, kau nak kita kedugi oh hai bagi style dah hari pasal jadi kau boleh macam dalam dunia piala terina, Unlawful organisasi ni Haina, yang jauh nanti kalau tuan ini sudah main yang susah support view hai mana mana, hai jadi kau yang puncak bahaya pasal cinta dah puncak mana tak aku asyik lagi, physically puncak ni kan, Manipur jiwa jati itu dah kai dah bila, Manipur tu baru paham pasal ni,